FIFA World Cup 2022 की winner team na Golden Trophy की मथक्ता सेल ओइना लुपा crore चहुम निफुमरी अदुगा runners up team na लुपा crore चनी निफुमंगा फंगदौरी अर्जेंटीना अमसुंग फ्रांस की final match अकन ममोंगदा लंबा पानरी अर्जेंटीना की लियोनेल मेसी ना कतार FIFA World Cup 2022 असिना महा के अरोइबा टूर्नामेंट ओइरगनि हाइबसे कंफर्म तौबा लैख्रे पोर्टुगल की क्रिस्टियानो रोनाल्डो की ओइनदी महा की तुंगी इंटरनेशनल फुटबॉल की मतांगदा हौजिक फावबा कमेंट पीदुना लेरी Chief Minister Nungthomam Birena Shillongda North Eastern Council NEC Golden Jubilee Thoram da Sarugi Akre Awang Nungpok Lamdam na Council asidagi yamna chaw na kanaba fangkre hedi Prime Minister Narendra Modi na Meghalaya amani Tripura da lupa crore lising taruk chanipan hinbugi project sing sangga bagalonina une uyung tamkre Chingmei Rong Road Kabulaikai Dilaiba Olympia Shopping Complex ta Chathariba Mega Christmas Carnival na State Asina Puthok Chaba Pothok Sing promote As news meeting tabi ni mapum na magpu ahan magtada Monica MAYENGBAM taram na okchari COVID-19 daging ngakthok na ba khudto hambiu hand sanitizer sizanabiu mask upiu fit taruki distance thambiu yari ba makai vaccine dose na kapthok biu section ba hai basina pum na makai aifabani hauji pau sadok na pisari Mamang tha November ki tang kundagi haukifa FIFA World Cup 2022 ki final match ngasi numidang pung nipan makai tabada Argentina amadi France ani ki marakta Qatar gi Lusail Stadium da haukiba galodina nakalani na hauji akan mamong da lamba taunari First half ta Argentina na panjalama chankre Argentina amadi defending champion France se FIFA World Cup ki title anira globa ngamkhraba lebak singni FIFA World Cup asida Argentina amadi France anina punna match taruk sanaki bagi manungda match mga mai pak pangam kibani cup asigi sanaki ba semi final match anida mai thi hawraba Croatia amadi Morocco team ani ki marak tangarang Khalifa International Stadium da sanaki ba third place ki match ta Croatia na Morocco bu goal ani amada mai thi ba piki ngasi sanari ba final match se thadana 2022 FIFA World Cup asigidamak team kontrani thoina Qatar gi city mangagi tongan ba venue nipanda punna match humdoi sanaki handak pangthokliba FIFA World Cup 2022 asigi winner oigidor ba team na golden trophy ki mathakta sale oina $1 million nifuni thoi Indian currency da lupa crore chahum nifu mari aduga runners up team na $1 million kuntra Indian currency da lupa crore chani nifu manga fangani haina report tori Loina ahum suba position fangkraba Croatia ki team na $1 million kuntaret Indian currency da lupa crore chani kunaduga mari suba position takrab Morocco ki team na $1 million kunmanga Indian currency da lupa crore chani supna mari ni gimana fangani hari Maragasida ngasi numidang pung nipan makhai da sanaba haukiba final match asigidamak Manipur langak na match asi mayam punna yengba yana ba tongan mamafam singda thorang tauki loinana kendra kharada miyam gi mihut kharana akhanna ba thorang lakhatki FIFA World Cup 2022 asi November kundagi haukibani handaki asina Arab laibakta pangthokpa ihan ba FIFA World Cup ni handaki FIFA World Cup ta team kontrani toina sarugyari FIFA World Cup 2026 ta team masing asi Nifunipan yoguni haidi Qatar FIFA World Cup asina shale khwadi ki changba tournament tori Qatar na lupa koti lakh kunmari ke listing nifuni thoi charging tauki anoba stadium sing sabada lupa koti chamanga kuntra charging tauki Qatar World Cup asina supnagi numit kunipan khak pangthoktuna khwadi ki matam ten ba World Cup ori Brazil da pangthoki ba FIFA World Cup 2014 asi numit kuntrani thoi chupna chathaki Andaki asina ning tham tha da pangthok pa han ba FIFA World Cup amasu ori June amasung July tha da Qatar da sabagi chang adu
FIFA World Cup pangthokpada khudong chadaba leiba yai khanbadagi November amadi December da pangthokpani hari FIFA World Cup 2022 da Germany gi Yusufa Moukoko ase masagi chahi 19 khakta ngairi ba sanaroi ni mahakna khwadigi naha ori ba sanaroi ori Masagi chahi nifumga suraba Egyptian goalkeeper Isam El Hadari na FIFA World Cup 2022 da chahi khwadigi yamna ba sanaroi ori tournament asigi dabak mioi million ama makhaina compulsory pass ki apply tawki October thakai fawda ticket million ahum yon bangam ki FIFA World Cup 2022 ase malem gi mioi billion mangana mityeng tagani haina mamangda Times of India na phongdok palai ki hariba si malem gi apunba population gi tankhai am heli Malem gi lebak nipan khakna hojik fawda FIFA World Cup asilo bangam khre Brazil na mangarak lo bangam khre Germany amsung Italy marirak lo khre Uruguay Argentina amsung France na anirak aduga Spain amadi England na amurak lo bangam khre Masagi chahi kuntra manga suraba Argentina gi Lionel Messi na Qatar FIFA World Cup 2022 asina mahaki aroiba tournament oiragani haibasi confirm tawba lekre amaromda masagi chahi kuntra taret suraba Portugal amasung Manchester United ke sanaroi Cristiano Ronaldo ki oinadi mahaki tungi international football gi matangda hojik fawba comment pidan leiri Messi amasung Ronaldo asi FIFA World Cup asida sanaba khwadagi maming leiba sanaroi sing oiri Chief Minister Nong Thomam Biren nga si Shillong da pangthokpa North Eastern Council NEC Golden Jubilee thorom da saruk yakri Chief Minister na thorom asi haukiba chahi yangkai asida NEC na awang nungpuk lamdam gi socio economic development da laukiba sing thaningai oiraba thodang singbu sing hali haiki awang nungpuk lamdam na council asida gi yamna chawna kanaba phangkri hairaduna CM Birem na lamdam asong gi miyam marakta chawraba goodwill ama sagat pangamle haiki asigi thorom aduda Manipuri Minister MLA BJP official amadi atai dignitary singsu sarukya Taramoda Prime Minister Narendra Modi amadi Union Home Minister Amit Shah sarukya State Chief Secretary Rajesh Kumar Works Minister Govind Das Konthozam Power Minister Thongam Beswajid Education Minister Basant Kumar Mahod Minister Yumnam Khemchan Tribal Affairs and Hills Minister Ladpao Havkip CAF and PD Minister El Sushindro Textiles Minister Nemcha Kipken amadi MLA Singna Golden Jubilee Tharam aduda sarukya Ningsing bayabadi North Eastern Council NEC Parliament ki ekamana kumjali singam chamapan hundra mathoida linkhat kibane tungda chahi du ki November tareta Shillong da formal oina haudo kibane Prime Minister Narendra Modi na Meghalaya amadi Tripura da ngasi lupa crore lising taruk chanipan henbagi project sing launch tawkre hari project sing asida housing lambithong lau singu telecom IT tourism amasung hospitality yauna tongan ma sector kaya yauri ngasi ayuki pung 13 makhai tabada Shillong da miyam gi oiba thoram amada tongan project sing sanga bagaloina urep uyung tamki tungda Tripura gi Agartala da miyam gi oiba thoram amada PM Modi na project kaya sanga bagaloina urep uyung tamki Mahag ni Shillong da pangthokiba North Eastern Council with Golden Jubilee celebration na sarugyaki loinana lupa crore lising ani chamri yangkai rom gi oigadaba tongan ba project sing sanga bagaloina urep uyung chutamki ngasi numidang wairam Tripura gi Agartala da pangthokpa miyam tinba thoram amada Modi na lupa crore lising mari chomyang khairom gi oigadaba maru oiba project kaya sanga ki amasung project kaya amagi urep uyung tamki mipung khuding makta masagi oiba yum ama pinaba Pradhan Mantri Awas Yojana Urban amasung Pradhan Mantri Awas Yojana Rural gi makhada beneficiaries singi damak griha pravesh thoram sup haudoki hariba yum sing ase lupa crore lising ahum chamri hena changna saduna beneficiaries lak ani hena council hari ngasi khongchana tuga mari ledena Prime Minister na Agartala bypass National Highway number 8 pakthok chauthok na bagi project susanga ki Loinana PMGSY Phase 3 ki makhada semgat kadaba lambi singdisu urep uyung tamki Anirak Suba Mega Christmas Carnival Chingmairong Road Kabuleka de Leba Olympia Shopping Complex ta chathari December 15 da haukiba thoram asi December 10 Christmas Eve numit faba chathakani Carnival asi Nihao Fashion Game Proprietor Rajkumari Poiringan B amadi Safo Ge Mapu Jennifer Wangkim ani nasiduna pangthokpani RK Poiringan B amadi Jennifer na Iscom da phangdorpada tharamasi state asiki indigenous products sing promote tawna bagi pandam da pangthokpani haiki Christmas Carnival asina local entrepreneurs sing da makhoina puthokchaba pothok sing utna bagi tanja ama piri loinana miyamna leiba ngamgadaba mamaldaso phanghalli Poiringan B amadi Jennifer na makhata na phangdorakpa da mamang chahi singna yengnabada handak chahi
asida carnival asida mi lakpagi chang namely atubu lakadoriba numit singda mi lakpagi masing ase hengatlakani haibagi thajabasu lei haki carnival asida miyamna lakpinaba appeal tawradura masida tongan ba thoram singsu pangthokani haki makoina state asiki miyamda christmas ki yaifa paujal supiraki carnival asida miyamna manipuri designer singna pothokpa firol doinana jinjaki stall singsu hangli christmas carnival asiki sarugam oina december kunma thoida manipur gi maming chatnaba band innocent eyes na performance pikadari खोई चिंग द लेबे चिन नाउ सिंगसे सि मतम सिदा इम्फाल दा शॉपिंग तौब लोइना लाए अदुगी तांजा दो लौरगा अखोइना सि कार्निवल सि सिंजबने अदुगा अखोई मणिपुर दा पुथोकपा पोचै म्याम उत्पगिसु तांजा अमा फंगे अदुगा मयाम दा पोचै लाइनिंगबसु लोइना सुना फंगनाबा सिंजबने हौजिक फाउदा लास्ट ईयर का कंपेयर तौरगा दि हंदक किसे खितंग दि हल्ले मयाम ना हाइनै सैलरी फंगदबदैनेना अदो येंगसे क्रिसमस फाउदा क्यामुक लाकेना MLA ama oribadi mahaki kendra du ki miyambu nungaina thamna ba hotna ba haiba sima thawni miyamna MLA unaba lakata banate MLA na mahaki kendra gi miyambu unaba chatuna makhoi gi leite laira awat apa tanaga bani haina langtabal kendra gi MLA karam shyam na phongdokhre ngasi langtabal maireng khongda leiba MLA gi yumda lamdam asida masana masagi thabak sizaduna miyoi kaya thabak piri ba entrepreneur tarama thoida anirak suwa face ki oina youth development council na sendo yautna sel gi tengbang pi bagi thoramda MLA na wafamasi phongdokibani MLA na makha taradona ngasi fawbada miyamgi chakthung amadi local area development fund gi senfam miyamda kutsinaduna lakli masagi senfam naina thabak suzariba entrepreneurs sing hanba laitena mateng pangduna lakli youth development council langtabal gi makha da kendra seda haujik fawbada entrepreneurs chama contractor da sendo yaudana senthang pidana inkatakleba thabak ta chilhau thi da bana hasigi pukning thagotuna lakli ngasi entrepreneur tarama thoida thadakhiba senthang adu tha kodingi tangkak naina singat pa loreba matung anisu face ki senthang amu pigani haki पैसा जी मचित मचित लिसिंग अमम हलपनिना थादरिबो वर्किंग कैपिटल पैसा दु अदुमोय की वर्किंग कैपिटल होरे अदुगा हलैबदुना प्रॉफिट तुना पैसा जी सिंग मोइना तौबनिना मोय दि अवाब लैतब मोइना दिमांग चिंगगा मोइना याम आइडियल ओइना थबक तौरकपा अदुगा मोय की टाइट खंगना थबक तौरकपदुना मरम ओइदना होजिक लमदमाल केंद्रदा मी सामगा कुंट्रा तरेट की माइ पाना थबक चथरे अमना यूथ डेवलपमेंट काउंसिल ना सिलगा थबक सिया माइ पाना चथरी मयाम सिना पिखलकपसिना अखोइना कलेक्शन तौरगा मी से मतंग पिरपने अदुना सिलि लांगि बन हारोल सिंसिगी इंटरेस्ट होजिक से अचौबा फार्म अमा कोइना मोइदा सिनबगी तंजा होजिक लाए अखोइ चौखटपा लमदम अमा चौखटपा जगा अमा ओइनना बहनबा कांदा आई की रेस्पोंसिबिलिटी से अखोइना काउथोकपा यादि Manipur Working Journalists Union Amjugi member Oramba Nungtigi Imphal da Phong ba Nungthilgi Chepong Pawni Nukhongi Reporter Losingam James Singna ngasi nongalamdai da masagi anaba amatagi ikhangkhangawdana Siza Hospital sta laikidabda All Manipur Working Journalists Union Amjuna ngasi Manipur Press Club Imphal da Union gi President nanu chingduna Standing Committee member singna laikidabagi thawaina mapugi khuya khada ingna chikna potharuna bagi damak thawni baga loinana minute ani domina leptuna awaw phongdokhre loinana awab phongdokpagi mifam aduna laikidabagi imung manunggi awabadasu saruk yari haina Amjugi Publicity Secretary ni thokpa chirol amana hari Nagaland amasung Manipur ga thangnari balam gingam khaida Nagaland da base taw CSO ama oriba Southern Agami People's Organization sapona makhoi ga chatminari balup kharaga pullaga Manipur gi lam maroina Zuko Valley gi lam nampu hapu tawduna amade Manipur gi maw gi miyam da aki akhang kaya piduna khopchin na bahot narakli masida Manipur gi miyam da maroina maw gi miyam da wakhal yamna nungai handaba pamdaba thawdo kaya thorakli Sapona laurakliba phireb asi supnatagi mawgi miyam khakta piba safu amanate Manipur gi apunma miyam asida achaupa signaba amade akanba safu ama pibani maramaduna orakliba phibam asigi matangda amuko na yamna kupna study tawduna lakhibani sapona asigumba undemocratic oiba thabak asi soidana tawba hawragani haina hana lakthokpa mikuptagi Manipur gi lengak Nagaland gi lengak amadi Government of India na kari karamba chunaba thabak sing pakhatkani haibadugi matangda nainaduna matang matam chana thabak pakhatpagi mahutta matam sangna yengduna lairamba asida amukona angakpa fawi haida tirol amada phongdorakli nimit kharani gi mamangda mawgi miyoi kayana
mayok nakiba kudong thiba sing adu Nagaland government amatam chana thabak paikhatlam nabadi thoklam loi manamaduna Nagaland government ki matam chana thabak laukhatriba si sapona tawriba thabak aduda morally support tawbagi mayek laraba khudamni manamaduna Nagaland government ki mathakta government of India na akanba wafam thampham thoi madigumba wafam thamnaba hotnabada Manipur lengakda union government ta yamna ningthina report ama pifam thoi Manipur amadi Nagaland state ani gi lengak pasing amadi government of India na hiramasigi matangda paikhat pam thok pathabak sing adu paikhat pagi mahutta kumhai yenglaga leibagi mawong amadi amada lakliba asi miyamna penangai oide Nagaland da base tawba sapugi lamjing makhada Manipur gi lam khopchin naba hotnabagi thorang adu Manipur gi mau da khundariba ichin enau singna thinglubagi tama mau gi ichin enau singbu akhanana Nagaland gi angami singna khulingba mafam kaya da changba thingba mafam atu da leiba mau macha gi imung kaya tan thorakpa mau macha auto driver amabusu tamthina phurakpa amadi mau gi mina mapu oiba gari truck mai thabana chingba ka henba thodok singa sim thokliba sin Nagaland gi leimaidani masi hanatagi thauna thoragani haina phongna laukthokrapasu Nagaland government na laukhatpam thokpa section thorang sing adu laukhat khidabadagini masi gi matang da Manipur lengak na Nagaland gi government ta chap chaba wafam ama thambaga loina thodok adu ki responsibility pumnamak Nagaland government na punaba thabak laukhat kadabani hari Manipur dahau ki bapung gun marita mioi amata COVID positive oi bathena khite sample punna humdrama pan test tawda loinamak negative oi ki active case masing ani leri COVID command control room dagi thadorok report ki matuk ina lachit astagi mioi amata na fagalak pathengna khite fagalak pagi chang chada marfudarani pan dasmik mari tarukta lengdana leri Manipur dang si fawda punna mioi lak tara taruk lising humpu mari yang kini pan COVID test tau kibagi manungda COVID positive oi kiba mioi punna lag ama lesing kun jamapan kuni thoi sukre lachat asana maram oraga mioi le tabayau ki de amadi lamdama sita lachat asana maram oraga lai ki daba pun mami ki masing asi lesing ani chamani fuma pandaleri Amarom dahau ki bapung kun mari da India da nauna mioi chamaga homjani thoi COVID positive oi pathena ki laina asna maram oraga mioi amalai ki de fakala pagi chang cha da mar fudrani bandas mig ni pan sino da lairi apun ma confirm case na koti mari lakni futaruk lising humdra manga chama pan yang khani thoi yokre active case masing hantarak tuna lising ahum chahum yang khani thoi da lekre laina asna maram oraga lai ki da apun mami ki masing na lak manga lising kuntra chatruk humdrani thoi sukre laina asna ki na fadona discharge tau ki ba mi ki masing na koti mari lakni fuma thoi lising nifuma thoi chatret kunipan sukre laina asa gi ngak thok na vaccine kap thoki ba pun mami ki masing na koti chani kunga lising kuntra chatret marfuma pan hen kre malengyo ne COVID lachet na khwadi ki hena sokla le vaccine manung da USA na han ba Indian ani suba amadi France na ahum suba de lady awang longpok state singyo na Assam na han ba Mizoram na ani suba amadi Manipur na ahum suba de lady ngasi schedule tribe demand committee STTCM amasung masiga chatminari balup singi thomi sing kege moirang kanba punbalup chemical moirang kendra maira paibi apunba imalo phamadi atei organization singi mihut sing yaw bathomi singna minister amadi MLA singi yumda thomjin memorandum pisinba khongjagi saruk am oina moirang assembly constituency gi MLA thongam santi gi moirang da leba yumda ngasi thomjinduna memorandum amasu pisan khre Churachandpur Battalion na HQ Ajir South ki Thausen Makhada Chathakiba operation amada aina thinkraba Kanglaipa Communist Party MG overground worker ama Churachandpur district ki New Bazaar bus stand dagi ngarang phakat pangam khri hari akaknaba paw ma fanglaba matungda Assam Rifles troops na operation chathabada KCP MG overground worker du faki bani haina Ajir South na cherol amada hari mahak makhata ba investigation chathanaba Churachandpur police station na khutsin na khri Leimarol Khorjaiko Leikol Nasin Manipuri Hindi Parishad Imphal da direct Fongbagi Tharama Mapang Thokri Leikol gi Haujik President Toina Thau Puriba Kitrimium Subadari na iba Malim Atia Angangi Wari Haina Mengthon ba Angang Sing the Kanagada Balarika Si Fongbagi Tharama da Sahitya Academy Awardee Rajkumar Bhuvansana Singna Athoy Mitung Leikol gi Vice President Ngangom Ekasini Devi na Tharama Pu amadi Naharol gi Thodang Pauchi gi editor Khoirom Loya Lakpana akhana mitung oina sarugya khi
Taronggi sarugama oina matam sangna kathoktuna laklaba saknaraba ai bisingda khudol tamduna ikai khomna bodki larik asigi matangda MU gi Manipur Department gi Associate Professor Dr. Koizam Santibala Devina marik chumba wafam thamki taramasida lamdam asigi ai bi kya saruyaki Haujik pawgi rak thatna aten break amtak lojare Electric laktabana maram oiduna asabe ising phanglar haibi nungsa thiningai leitraba Thompson solar water heater contact number 9862669522 aikhoigi address hairangboidung nithamcha karong Imphal West Breaking matung damay amutaram nokchari makata pauda Ngarang Manipur Muslim Welfare Organization ki advisory singi pautak makada President Korimem Boboy HQ hatana luchinduna MMWO Lilong branch amalilong tolen khulda hangdokre Hariba seda branch asigi president oina MD Wahidur Rahman vice president oina Pukrimayum Razaudin Elias Achoba general secretary oina Wangamayum ato Rahman doina miyoi mapalamana executive member sing oina khankre madi branch asigi advisor oina Haji Muhammad Hassan Bukhankre hari Lamdam asida laiminariba kangro phurup singi marakta hena nungsi chanana laiminaba ngamnaba amadi lamdam asigi apunbagi saktam kannaba loinana hiram kayada sothahoraba maite pangal haina khangnariba Manipur Muslim sing asi manaba thakta ikai khumnaba loinana lamdam asida hingminnabagi damakta amadi Manipur gi apunbagi saktam kannaba amadi laiminariba phurup singi marakta afaba mari thamnaba MMWO na angamba thakta honaduna lakli pandam manaba masung wakhalol manaba lup singa su thabak tawminaduna lakli MMWO na hena makhatana miyamgi thabak tawba ngamgadoriba asida miyamgi mateng amadi miyamgi cooperation mathau tai haina chirol amada phongdorakli Assam ki Manohari Gold haina khangnaba chamana makhalasi kilogram amada lupa lakh amaga lising taramanga da auction tawkre media report amana phongdokpagi matung ina Upper Assam ki Manohari Tea Estate ta puthokpa chamana makhalasi Hyderabad ki Nilofer Cafe da chahi asdagi phanglagani haire panba yabadi haire chamana ase haukiba chahi manga dagi Assam ki premium cha mana ama oina makok thongdana lakhibani Manohari Tea Estate ki Managing Director Ranjan Lohiana hairiba chamana makhalasida hakchang da makhal kaya gi kanama piba macha kaya mayum yauri hari Assam ki BJP MP Pavitra Margaretana India da cha asibu miyamna yumthong koding da pamna thaknaba asi yengnaga Assam ki chamana bu national drink oina puthoknaba hojik chathariba Rajya Sabha da pukhatkibasu laikre loina cha baganda thabak suriba singi damag akhanaba package ma semnaba wafamsu mahakna house da pukhatki How's Sanabagi Paula Bidasi? All Manipur Football Association is in ngasi KSH Ongbi Chandralekha amadi family na sponsor toroga ngasi at play 7 football turf Kwakatil Mayay Koibida Anisuba Colonel Kejamayum Arun Kumar Memorial Football Tournament ngasi Hawkray tournament asida punna team nipan na yaraga saruk yaraga group anida saruk yari tournament asi hawdokpagi match da SSC Porompat na IFC pu goal mga amada mai thibi pikre match si mai pakrabe SSC Porompat ki goal mga do Hatler na goal ani Zaved Crown amadi Imtiaz na goal amam mathang sit na chanki tournament ase hawdokpagi thoramda sapam lera gram panchayat ki pradhan oiramba Biswajit AMSA ki secretary RK Sanayay mamadi amfa ki president M Ratan Kumar na athoy mitunglen oina sarugyaki NHPC Limited Loktak Power Station ki sponsored makhada All Moirang Football Association sinuna team taruk na group ani ni saruk yaraga tha se tara dagi hautuna H Nilamani Ngangkhan Lampak Sports Complex ta chatharakiba Loktak Trophy ki ngasi sanakiba ahan semi final match da Class FC kainona amufa Moirang bu goal ama sinuna mai ti pikre match si mai pakraba Class FC kainogi amatangar ba goal na El Momocha na match ki minute marfudra chatpada chanki chatharakle ba tournament si ani suba semi final match hayeng Sagolban United amasung
SSU Singjamai na sanaragani. Manipur Cricket Association sinunangasi Model Higher Secondary amadi Oriental College Ground da tarit suba MNCA Palte Tournament haudokre. Tournament asida team taruk da group ani da sarugyari tournament asigi ngasi sanaki ba haudokpagi match da Napsa Khaimphal na thangaiban bu run home punipan da mai tibi pikri match asida Napsa Khaimphal na toss ngamlaga ahanba innings bat pai kibada over kunthra mariga ball ahum da wicket loinamak turaga run chama home punipan lauki ani suba innings ta thangaiban na bat pai kibada over kuntreta ball manga da wicket loinamak turaga run chama khak lauba ngamduna match asi mai tibi ngamki match asi mai pakraba Napsa Khaimphal gi all rounder Laishram Electronics singna ball humpu mayok naduna run kunthra tret lauki ba amadi over manga da wicket ani tuhan kibana man of the match ki title lauki tournament si haudokpagi thoramda Manipur Cricket Association gi treasurer CH Nisikanta Apex Council gi member KH Kennedy Women's Committee gi chairperson E Nandarani joint secretary Shade Sultan Ahmed standing committee gi chairman TS Babu amadi men's cricket committee gi chairman KH Bidoina Athoy Mithunglen Singh oina sarugyaki Manipur Veteran Cricket Association sidona thasi ki taramathoi dagi Lucre Ground da team tarukna group ani de sarugyaraga chatharakliba taramapan suba Manipur Veteran Cricket Tournament king asi sanaki ba match da UCC udipokna YUCC Kwakatel bo wicket ani da mai tibi pikre match asida YUCC Kwakatel na toss ngamlaga bat khanduna ahan ba innings da bat pai kibada pipa over kunthra loiduna wicket nipan turaga run chama yankai taruk lauki ani suba innings ta UCC udipokna bat pai kibada over kunmapan ga ball mani da wicket nipan turaga run chama yankai nipan lauduna match asi mai pakre match mai pakraba UCC udipoki bowler boyaina man of the match ki title lauki hayeng YPHU lalambung amadi LCC lilong chajingna sanaragani Manipur Cricket Association sinuna luang popo cricket ground da team taruk na saruk yaraga ngarang dagi hautuna chatharakliba ani suba MNC Women's One Day Trophy king asi sanakiba match da PTCC patsoina Model Club Singamakhabu wicket mapan da mai tibi pikre match asida Model Club Singamakana toss ngamlaga bat khanduna hanma innings da bat pai kibada over kun ma thoiga ball mari da wicket loinamak turaga run marfu mari khak lawba ngamki match asigi ani suba innings ta PTCC patsoina bat pai kibada over taramari ka ball amada wicket amakhak turaga run marfu taret lautuna match asi mai pakki match asi mai pakraba PTCC patsogi bowler Lashram Nirudana Women of the Match ki title lauki chathariba trophy asigi hayeng ayuk pung tara tabada PTRC patsoi amadi force Ketrigauna sanaragani Manipur Kang Association ki mit e makhada singjimai kangkhut na sinuna November manga dagi hauraga kangkhut tarama thoina group marida sarugyaduna chinga mathak chongtham lekai da leiba singjimai kang sangda chatharakiba mari suba oinam Charlie Memorial League kam knockout kendra wise kang tournament ngasi lotion khre tournament asigi ngasi sanakiba final match ta oinam kendra kangkhutna kasamthong kendra kangkhut pu panjal kuntaruk taramari tamai thi piduna champion trophy gi mapuoiki tournament asi mai pakraba oinam kendra kangkhut ki sanaroi e opena best check phai ge mana phangki amade o jogindro na best lamthagi mana phangki champion oikraba oinam kendra kangkhut ta trophy amade selgimana lesing tara khutsinaduna pogling thakot ki runners up oikraba kasamthong kendra gi kangkhut ta su selgimana lesing ne pan amade trophy piduna pogling thakot ki tournament asi lotion baki thoramda Manipur Kang Association gi president Maikam Jadumani amade singjamai kangkhut ki president namai rakpam Nilakantana mathang sekna chief guest amade guest of honor oina sarugyaki ngasi goi ba ing sagi pau pisare ngasi Manipur da khwai dagi saki bagi chang se Celsius degree kun manga dasmik taret oiki ing bagi chang na Celsius degree taramari dasmik ani oiki nungsita yawa sing manal gi chang na ayuk ta chada mar fudra mari amade nungtil dana chada yangkai manga oiki
ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ FIFA World Cup 2022 की winner team na Golden Trophy की मथक्ता सेल ओइना लुपा करोड़ 494 अदुगा रनर्स अप टीम ना लुपा करोड़ 495 फंगदौरी अर्जेंटीना अमसुंग फ्रांस की फाइनल मैच अकन ममोंगदा लंबा पानरी अर्जेंटीना की लियोनेल मेसी ना कतार FIFA World Cup 2022 असना महाकी अरोइबा टूर्नामेंट ओइरगनि हाइबसि कन्फर्म तौबा लैख्रे पोर्टुगल की क्रिस्टियानो रोनाल्डो की ओइनदी महाकी तुंगी इंटरनेशनल फुटबॉल की मतंगदा हौजिक फाबा कमेंट पीदना लेरी चीफ मिनिस्टर नोंथोंबम बिरेना शिलोंगदा नॉर्थ ईस्टर्न काउंसिल NAC की गोल्डन जुबली थोरमदा सरुक याख्रे अवांग नोंपुक लमदमना काउंसिल असिदगी यामना चावना कानबा फंखरे हारी प्राइम मिनिस्टर नरेंद्र मोदी ना मेघालय अमदी त्रिपुरा दा लुपा करोड़ 6,695 हेंदु प्रोजेक्ट सिंह संगाबगा लोइना उरेप उयम तमख्रे अमदी चिंगमैरोंग रोड कबोले कायदा लेबा ओलंपिया शॉपिंग कॉम्प्लेक्स था चथरिबा मेगा क्रिसमस कार्निवल ना स्टेट असिना पुथोकचबा पोथोक सिंह प्रमोट तौरी ngasi gi oina di IS News na pizza pau mata asilo sinjare